Hojik akhoi lejari mafam si akhoi madam amadagi adum taminasi madam si madam gi address se bedang madam amta haibiu ba Pongmai colony Chingmairong haiba ko madam si matam khara angang yum palo matungda angang yaudabagi problem mayok narambani adubu Phytolife nursery cell therapy tawbadagi haji angang phangdana yam nungaina lairapa matam haibadu oire adubu madam dagi karigum khara taminasi madam gi ming se amtang haibiu ba Helen kawi madam gi ming Helen ko aduga sar gi ming do amtang haibiu Benison ko sagi madam gi sahi se kaya muksubire 34 years aduga sar gi sahi se kaya muk sure 37 adu yum pan basi sahi kaya muk subire madam sahi ahum sure ba ko adu doctor nadi kari hai doctor na kari kamai adum problem se adum yani haibra angang adum yawbagi asalai haibra kamai hairaki doctor nadi treatment away atu ashana pajana shu haide treatment 1.5 year ma tawe ado saigi adum oithokani adum success oigani haina adum haibra treatment tawbada kamai adum haide adum success oigani adum oigani haiba ko problem si akhoi gi angang leibungam dabasi problem si kari ne nam khoina haide doctor na doctor nati ashina na chapchana shu haide chapsana haide ba ko ado hajiksi kana si yum pan basi sahi ahum gi matung da ne ba ko angang lei angang oire ise after 2 years ta ne ba ko adugi marakhi da di akhoi kari no haibado khoina puthokpu ngam da ba ne ba doctor na aduna Phytolife nursery cell si tawbadagi angang oiba ngambani haibasi madam adum yabra doctor gi hidak sabadagi oirakuni haina khambra kari mo lege doctor gi hidak chabam nati nate natre treatment tawbishi 3 month ma rest tawba lege adiki ashi noi gi hidak tu adu charaga chabu thadi gi tu moikrani sabu thadi gi dum oigre ba ko doctor gi go hidak dum sari ne ba doctor gidi tokre ba ko ajuda asagi asasi saigi doctor gi hidak charaga su akhoi asasi nema ba hope se nem na layurabane ba tokrabane ajuda ka asai sai da thajabasi mangurabane haitare ko adu asagi Phytolife nursery cell therapy si tha kaya tawgi tha ma makhat continuous aduda adugi matung tha ama khatara sagrisa tha ama khatara sagrisa ama complete chu oite ko tha ma adu sar su saba madam su saba ko anima pulap saba ne ko